Channel sibu nungsibiduna like, subscribe amasung share tawbiu. Masisu Akbar amasung Birbal gi oiba wari matek amali duna tahanjage. Wari gi mamingna Muni Shaba Daku. Nongma ningthaw Akbar na tumma changamdaida magi thongakpa nupa amana changa aduna sumna hairei. Iningthawgi tumamdai matam masida lakjabagi ngakpiu. Iningthaw nanaina wa amatang haijage. Ningthawna kari wano fajana ingonda hayu. Iningthaw ibungo tha ahum marigi mamangda aigi itaima amasung iyambabu Daku amana pot huralaba matungda hatokpirambani. Makhoi bu hatkiba Daku adu aikhoina masak khangjahodabana aikhoi wa adu thiba khangdana sum leikhibani. Aigi iyambagi machanupinadi mama mapa hatkiba mioi adu muni amanani haiduna ngonda hairi. Iningthawna wasida kayam chumlibano kayam lalibano haibadu amuktang thidokpinaba haijabani. Aidi angangsina haiba wasi kahena thajaramdabani adubu mahakna mama apa hatpa nupani haiduna hanjin haiduna leibaduda iningthawda wasi tamjabani. Ningthawna phare wa adu oirabadi hayeng kupna aikhoi khannasi. Aduna ngasidi aigi tumamdai su oire thengju thengle hayeng nangna angang adu puraduna darbarda lakadabani. Nupaduna phagani ningthaw mathangi numita ningthaw Akbar gi darbarda mipum khudingmak tillare tanjaduda ningthaw Akbar na hairei Sukdev Birbal nakhoi animak taw ngarang ahing aigi thongakpa oiriba Ramdev na mahaki mayamba masung matai mahatkiba mioi adu muni amanani haiduna maki machanupi aduna haiduna tamami adugi maramda kanana oiramgadoribno haibadu khanasi haiduna haibani. Siharaba matungda ningthawna Sukdev ta hairei Sukdev nangonda aina tha anigi mamangda lamasida leiba huranba khudingmak phagal au haikibadu nang loina phaba ngamkhrebra. Sukdevna iningthaw ibungo ayamba huranba singdi phaduna phadok changda thamkhrabani amakhaktani hojik phawba phaba ngamjadribase. Ningthawna o huranba amadi hojik phawba maning makha tamduna leiri haibanine nangna haibadudi. Sukdevna athuba matamda mahakpusu phanaba kanna honajari ningthaw. Birbalna iningthaw ngarangi wakatugi matangda wadu makha tabirau. Ningthawna thongakpadugi matung inadi sikriba mioi anidugi machanupina makhoi bahatkiba mioi adubu khangi hairi. Mioi adu hojik muni amagi saklon lauduna mi kayabu apangma siduna maiba saduna leiri haiduna hairami. Adubu wasi angang amana haiba oibana chumamgadra lalamgadra haibadu kamdawna khangdokkadabano haibaduni khannagadoribasi. Birbalna iningthaw hawbadagina loiba phawba wari adu makhoidagi amtang khangba pamjai. Ningthawna thongakpa nupa aduga angang aduga mafamduda kausilhalakki. Ningthawna thongakpada hairei Ramdev wari du sengna hawbadagina loiba phawba amtang tamu. Nupa aduna hairei iningthaw thawdok adu tha ahumokki mamangda nongma aigi yamba amasung taimagi yumda Daku aduna changakladuna pot kaya ama huraba matungda makhoi anibusu minungsi leitana hatok ambani. Thawdok aduda aigi yambagi machanupi asina mamit magna uhawba oibana numit adudagi hauduna thugatkhiba pakhatkhiba kikiba duna maram oiduna mahak wa machet amata ngangdana leirakhibani. Mahakna sumna lon thoktana kuina leikhalakpasida aina nungaitraduna mahaki layengnabani haiduna khungang asida nauna lakpa mitangba muni adu leina khudingmak yengba ngami haiduna mahaki manakta nongma angangsi pujarui. Lon thokamdaba angang asi muni adugi hek masak ubaga mahakna ni aigi maipa hatkibadu haiduna kanna lauraduna kabakhibani. Angangsina sumna kabakpadu tabada muni adubu thajaba leiramliba mi khudingmakna angang asi tuminna amtang leihalu haiduna handuna hairakpadagi aina angang asi themjinjaduna mafamdudagi puduna lakjakhibani. Angang asina yumda puraklaba matung phawbada mama mapa hatkiba mioi adu muni adunani haiduna aingonda hanjin hairabanina iningthaw aisu chingnajare. Iningthawna achum aran amtang thigatpiduna mihatpa huranbadubu mahakna tawruba thabaktugidamak
ꯇꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯣꯠ ꯑꯗꯨ ꯍꯨꯕꯅꯤ, ꯃꯤꯁꯤꯡꯗꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯄꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯇꯪ ꯂꯩꯇꯕꯁꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯁꯥꯁꯤꯟꯅꯕ ꯃꯤꯇꯥꯡꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯋꯥꯕꯤꯔꯨꯅꯨ ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤ ꯎꯄꯥꯏ ꯅꯅꯥꯏꯗ ꯂꯩꯖꯩ꯫ ꯁꯤꯌꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯅ ꯋꯥ ꯑꯃ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯃꯨꯅꯤ ꯁꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯅꯔꯨꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯁꯤꯟꯅꯕ ꯃꯤꯇꯥꯡꯕ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯗꯨ ꯃꯍꯥꯔꯥꯖ, ꯑꯗꯣꯝꯒꯤ ꯇꯧꯕ ꯉꯝꯕ ꯅꯇꯤꯛ ꯅꯒꯨꯟ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯥꯗꯨꯅ ꯃꯐꯝꯁꯤ ꯇꯥꯟꯅ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯏꯕ ꯁꯥꯕ ꯃꯤꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯣꯔꯕꯨ ꯊꯥꯖꯧ, ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯁꯥꯗꯨ ꯃꯍꯥꯔꯥꯖ, ꯑꯩꯅ ꯑꯉꯝꯕ ꯄꯣꯠ ꯆꯩ ꯈꯔꯇꯪ ꯀꯠꯆꯒꯦ, ꯑꯗꯨꯒ ꯑꯩꯕꯨ ꯑꯗꯣꯝꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯁꯤꯌꯥꯏꯕ ꯃꯇꯝꯗ ꯁꯥꯁꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ, ꯑꯩꯒꯤ ꯃꯪꯒꯣꯟꯗꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯕꯤꯔꯕꯜꯅ ꯊꯥꯡꯁꯥꯡ ꯑꯃ ꯎꯠꯂꯗꯨꯅ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯥꯁꯤꯟꯅꯕ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄꯅꯤ, ꯃꯁꯤꯇ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯗꯨꯅ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠ ꯑꯗꯨ ꯃꯈꯥꯗ ꯊ꯭ꯔꯣꯛ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯛ ꯉꯛꯅꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯃꯤꯇꯥꯡꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯀꯔꯤꯒꯤ ꯆꯦꯜꯂꯤꯕ? ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯐꯥꯗꯣꯛꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯝꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤꯃꯆꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯃꯆꯥ, ꯅꯪꯅ ꯑꯆꯨꯝꯕꯗꯨ ꯅꯔꯤꯜ ꯂꯩꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯃꯅꯥ ꯄꯤꯒꯅꯤ꯫ ꯅꯨꯄꯤꯃꯆꯥꯗꯨꯅ ꯍꯔꯥꯎꯖꯈꯤ꯫ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯊꯥꯒꯠꯀꯗꯧꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯕꯤꯔꯕꯜꯕꯨꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯤꯔꯕꯜꯅ ꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯁꯦꯡꯕ ꯑꯣꯏꯕꯅꯕꯨ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛ ꯃꯤꯇꯥꯡꯕ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯦꯟꯗꯅ ꯁꯨꯝ ꯐꯝꯃꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯥꯏꯍꯟꯈꯤꯕꯅꯤ, ꯅꯪꯕꯨ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫